IRANG asi Manipur THUGAIBA PAMBA Miyoi Singna SHANGTHAHANNABA HOTNARAKPA MARAMNA Meeyamna Hei Shingna Mayoknabagi Tangai Phadaba Lei HAINA Taranipal Suba Lok Sabha Mikhalda Inner Manipur Parliamentary Constituency dagi Mai Pakraba Dr. Angomcha Bimol Akoijamna PHONGDORAKLI Ngarangdagi Jiribamda Thokliba IRANG asiga mari lainina ngase Kaisamthongda leiba mahaki yumda pangthokpa paugi mifam amada wafam ase phongdokladuna mahakna hai Chahi ama helaba IRANG asi Manipur THUGAIBA PAMBA singna makoigi pandam phangnaba honarakpada ngasi fauba loisinba naidana leiribane IRANG asi sangthahanduna makoigi apamba phangnaba honarakliba asida lamdam asigi miyamna yamna cheksinna thengnabagi tangai phadaba leire IRANG sangthanaba silakpa lalongda miyamna saruk yasinbagi mahutta lengaki leiriba machinery singda thazaba thamsi amade lengakna thengna Kinaba lengakta hena takseduna IRANG asi control tawhongnaba honase maduna aikhoigi achumba khongthang oigani haike amaromda jiribamda thokliba IRANG asigi matangda district magistrate ka paw fawnaduna khanjaba amadi tawhaningba thabak thoram sing haikhiba laikhre masida miyamna wakhal phathabiduna IRANG hena chawthok handanaba honaminase haike Kanagumamne spark ama thola kande ta bak launa mai chak pa yaba gi phibam sum taw lei dore boseko adigi akhoi gi kokta adu na tawbuni ada na tawbuni na dak heta chungjan na tawbai muhutta ko khitang careful oba miyam si alert oibam change ba santi purak se hairaga di ingna tapna tangdu leitana lei se hairaga de akhoi se aikhoi da singchep thar kadawba mi manipur sibu thugaina ba sinba da singchep thar kadawba mi singda khudong chaba pidaba Madugi khudong sabadu piroi hairagadi akoigi rumor da mina pai haijanbada tawdaba Facebook makta season so responsible of mi kawe lan yamna pamjaba IRANG thoning mi sidi hattat le kapthat la me akoigi mi da du tar me hatu ase na mingon da taptha ingda bagi mahutta hogatna ba silakane ba aduna aduma leipak si tangdu leitana lenge di Mina singchep tharak padu da yoksal laga tawna ba thoi ke singchep thana na ba taw sisu social media kari kara da sijna ba da sukara section ba fai akoi gi leipak miyam sina ko responsible oi ba haitare Nakal amaromda hauzik Manipurda thokliba IRANG asida Central Force na nakal anigi miyam hondok honjin tawriba ase tawfam thokte makoina IRANG asi ngakthokadaba oirabade IRANG thokliba mafam aduda makoina koisinduna security piraga miyamgi punsi amade lanthum ngak sengadabane madugi mahutta Central Force singna chathariba hondok honjin gi thabak aside adungai India Pakistan tokhaina tahankhiba thodok aduga manai haina lawgane Mafam amata IRANG thokle haiduna miyambu thangdok thangjin tawba asina IRANG asi hena sangthahanbagi machak amasu oire Churachandpur da IRANG haurakhiba aduda mafam aduda leihauba maitei sing hondokpagi mahutta security force sing na matik chada ngak selamlabade tha khara IRANG thoklabasu madu nemthakiduna haujik mahausagum hinglamba yabane wafam asi matam sangna adumak haiduna laktabade Pumnamak asi yenglaga Churachandpur amasung Moredagi mi hondokhibana hauzik hanjinba ngamdaba fibam amada leiriba ase jiribamda amuk thoktanaba punna hotnaminasi haina mahakna makhatakhe Mi thangdu oga tawse partition gi type to tawra kanda tawe sidi genocide ethnic cleansing ne mai tai tawse khudamoina ina pibada mai haidana khana cherak wada violence of na chain gi bhai bunga ta seng na state yawi gaina ne accuse tawraido Partition tano sinena vote ki matang sam kan haijagi buwani thangdu oidabani mase nga ga thamgadabani guys ayang aina toina ngang buwani ba vote ki campaign nung jasu minority leba jaga sing di sipai ngak tana chalan na ba ngak kadam ni guys ai gi speech recorded paigalen ondum tabiyo ba aina khwaide yaning da ba auna khoi mayam su yabam thokta ba pot ne ba mas amukta thoki je ba India dam ta thoki ma Manipur je mi je thangdu khangdo koi tawbi ko thangdu tawga sidai je cookie khara ler mi September gi thakai adai dani thangdu khrise machin ti badi ngamoi gi wari do yana na ba moina pam ba separation do tana ba valley dana cookie leitre chingdana maitei leitre ha se narrative se hek makok ta gi mi gi hek thokba incidents da gi moi gi academic elites da gi hauraga politician dagi hauraga fruit amagi kangbu me maruina masi am toina ngang ba se khoi confront tawe